Hello mayam ngasida mu lakjare mayam ngasida ina chaga dorbise macaroni ga chow chicken ga ne bako sida kot na nungshihidak leire sida cha leire changang ado mayam ai gi video sibo no ga thingna be sing na like amadi subscribe sung chu sui na to biramo ado de mayam chajara ga how how to haijara ge how ga cha khangdi how to man des siyo sibo chow ni hai how do I man sibo chow ni ông dong mari tai aina put pada khara henjan gare ba ko mayam ayu gina how do cốt bẹt lâu chặt chicken 살이 타기도 heinau 자리냐 nungshihidak 오셔 heinau tong yang walchan mapani chanare kwa 짠이만 mari tare học nó luôn cha thì xài gọi là lần thôi
ꯆꯥꯁꯤꯅ ꯃꯩ ꯇꯥꯏ ꯍꯥꯎꯋꯦꯕ ꯆꯥꯝꯅꯩꯀꯣ ꯆꯥꯒ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ khúc này chả bài bẹt cột bẹt mà nó bài cột ra ꯑꯩꯅ ꯌꯥꯎꯁꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯌꯦꯡꯉꯦꯕꯀꯣ ꯃꯌꯥꯝ ꯌꯨꯝ ꯆꯠꯅꯤꯡꯉꯦ ꯅꯨꯡꯁꯤꯌꯦ 하고 맵도 이싱도 그래 헨가래 에두게 이싱 헨보다기 이싱 헨보다기 데 소아에 박살내야 머리 까이 자 가이 자 하이래야
hꯧꯖꯤꯛꯀꯥꯟꯁꯦ ꯁꯥꯕ ꯍꯧꯔꯦꯀꯣ ꯃꯌꯥꯝ ꯄꯨꯔꯥꯁꯨ ꯁꯥꯕ ꯅꯠꯇꯦꯕꯀꯣ ꯈꯔ ꯈꯔꯁꯨ ꯏꯪꯉꯦ ꯆꯥꯗꯦꯅ ꯍꯥꯎꯋꯦ ꯄꯦꯊꯣꯛꯈ꯭ꯔꯦꯕꯁꯦꯈꯔ ꯑꯗꯨꯒꯤ ꯈꯔ ꯍꯥꯎꯕ ꯋꯥꯠꯄꯅꯤ ꯆꯥꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯆꯥꯛ ꯅꯠꯇꯕꯅꯤꯅꯅꯦ ꯈꯨꯠꯅ ꯄꯥꯏꯕꯗꯣ ꯀꯃꯥꯏꯅ ꯅꯝꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯆꯥꯛ ꯑꯣꯏꯔꯗꯤ 사이로 연어부에 그래도 와 연도에는 먹어보니 하나 아두게 사이버 내 진짜 때나 이거 한다 아이 진짜 여기 사이버 와 동기 어디 속보이는 이런 밑에서 여기 따로 컬러 따름 잡아 자, 짠 헬리면 이거 더 자, 글라스는 돼. 지금 살을 땄다. 이게 또 살아. 관리봐. 아, 간만에 때 우유도 하나. ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯍꯟꯅꯤꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯀꯦꯕꯁꯨ ꯍꯩꯖꯗꯦ ꯑꯗꯨꯝ ꯄꯪꯀꯦ ꯀꯦꯁꯟꯕꯅꯦꯕꯀꯣ ꯃꯌꯥꯝꯅ ꯐꯤ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯦꯕꯒꯤ ꯖꯒꯥꯁꯦ ꯍꯥꯏꯕꯤꯅꯤꯡꯕ ꯇꯥꯔꯒꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯣꯀꯣ ꯑꯩ ꯁꯦꯝꯗꯣꯛꯆꯅꯕ ꯍꯣꯠꯅꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯀꯦꯕꯁꯦ ꯍꯩꯇꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯦꯕꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯀꯦꯌꯣ ꯁꯨꯃꯥꯏꯅ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣꯕꯀꯣ ꯃꯌꯥꯝ ꯑꯩ ꯀꯦꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩꯌꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯕꯥꯏ ꯕꯥꯏ